Armed Forces Special Power Act AFSPA LEITABA MAPHAMDA 33 Shuba Assam Rifles na Operation Chathaduna Khul Ngakpa Shing Phaduna Punaba Hotnaramle MEIRA PAIBI Singna Khul Ngakpa Mari Assam Rifles TAGI KALHOURE HAIRI Thogdok asing ngarang numidang yasang lagpapung mga makhairom taba dwaida Sekmai Police Station na konba Sandesor hay na khangtaba Sekmai Turil mayada layba mapham amada thokibani Press na phangba paw magi matong ina civil dress set pa Mamay mamit kumba kutlay PAIBI Assam Rifles ki personal sing maphamatuta sang selector na operation sa thanaba matungda Khul Ngakpa Mari Phaduna Pukhi pawadu hek phagbaga manak nagpadalay ba MEIRA PAIBI sing thomching naratuna Assam Rifles ki personal sing aduga muknaraba matung Khul Ngakpa Mari adum mulhobani hairi Sekmai Police Station na konba mapham sing asi Armed Forces Special Power Act AFSPA Konsindaba maphamni ek asina konsindaba mapham asida mataw karamna 33 Shuba Assam Rifles na state ki law enforcement agency amata yaudana operation Chathaduna Khul Ngakpa haina mai kai kya tagi hangnarakle